Hi mayam yam nungai ba paw ma ko hayeng haibadi March ki tang kunithoi Silchar Town Club playground da chongadori ba thabal haiba thabal sida hojeki naron sing nupi masa sing pakhang masa sing mauna sing aduga khoi sinau sing marup loi sing mayam na thabal chong se yaw la tu ne ba ko adu haiba thabal se nong sudana yamna ingna mayam gi ning thongbodo mapung phan bibasu oisanoko haiba thabal chongba lakpa sida aram khorang badi soidana pokani aduna mayam gi aram khorang ba ado khajitang oirabasu koknabagi damakta aikogi mayam thoidok hendokna sakhangna biraba aikogi Sharma catering service na mayam gi damakta bora item taruk amadi sinju loinana ising bora charabadi sinju charabadi soidana ising khorangani aduna thabal chongba taragasu ising soidana khorangane ko aduna ising su available oigani aduga bora item taruk su available oirani aduga sinju su available oidoini aduna mayamna aikogi Sharma catering gi bora gi mahausi yengmina seba ko kyam hawbage la aidi yam toina punbanina magi makhutse jam sengna khangba haidare ko yam sattina hawbani aduna mayam su heng thabal chongba lakpada Sharma catering da lengsin biraga aikogi aigi nungsiruba aigi inau Sharma Priya Gopal Sharma gi khut yengbiu ko aduga mayam gi awabadu mayam gi aram khorang su kitang kokpa ngambre yengminasi aseni mayam gi damakta yam nungai ba pawne ko aduna mayamna sungsoi soiduna lengsin biro Sharma catering bora service haitare ko sinju bora service loinana isingsu available oiragani thank you mayam kurumjari